Chingkhonjang Sejang village the labor Kiaregi Kemta Kene Pina Gasi Nungtil Pumangarom Tarapada attack to Krahadi Nakalamaromdana Kulginupiangang Sokpayao Hana social media in the Taganarakle Makatawa Pong I mean say Nakalamaromdana 9 sector Arna Kuki ani Imphal Hospital the Purapada Amadi Lambi the Sikre Asopa Amadi House Imphalom the Pukalakle Hana social media in the Taganarakle Torbung maning sing da Kuki gi aroiba yum kya sagatlakle hana video namduna social media da thaganarakre kadai phawba sumba paw no khamina ba makhataba official ba paw ngamina se accident da ama Sire ama sagatlakle lambi gi khudong thiba thodo ama damioi ama Sire ama sagatlakle press na phangba paw da haukiba hingpung 12 minute 13 rom tabada Thawal police station gi manung janna leiba wangjing toll tax maya da khudong thiba thodo adu thokibane DBS and dog scooter number MN06 SG3466 the Mio Ani Tonguna, Wangjing Lomdagi Thawal Tamna, Togalakpada, Lambigi Nakal the Kamduna Leramba, Maruti band number MN03P0345 the Thomjin Badagi Kudung Tiba Todo Adu Tokibane, Todo the Hero Part 2 Kaitel Maningdagi, Alangwa Mahes Apokwa. Bidian Kudata like an abungamdana, Mapamadu the Lake Kidabane, Mahako Kisaruk the Pibam Tinas Hoke, Aduga Asopamio, Aduna, Mayangbam, Renedi Sahikun Apokpa, Maneshor, Laimeum, Laikai, Hero Part 2 ne, Maha Hose Puram Patrava, Zenems Hospital, the Lion Bucket Tabuk Satare, Loinana Taudo the Lake Kidraba, Alangba Mahes Post Mortem with the Mug Zenems Kimok, the town Krehina Police Kipaos, Namakatare. Ex-Minister Bijoy Koijam gida bom langsin khiba Babananda Sharma gi yumda bom pokai han khibado pripak nani hairi hau khibajun kun ganipan gi numidang pung 10 rom tabada amadi July mari thangja numit ki numidang pung 13 rom tabada ex-Minister Bijoy Koijam gi yumda bom langsin duna aki akhang pi khibado pripak ki khulai paibagi lanmi sanglup Red Army gi mobile unit amana chathakibane laibak phwabadi bom singadu pokai khide masimak ex-Minister amasung emung manungi laibak khabane haina aina thingkraba pripaki Department of Publicity and Propaganda ke Publicity Officer Mangal Khumanna thadropa cherol amana haire cherol sina makhata na haire pana ex-Minister Bijoy Koijam India gi ro amasung IB gi agent Indian Force singa loktuna duna pripaki Red Army akagi imung manung singda satuna Red Army singbo lan sangdagi kauthokna ba senba amadi pripaku maru phangna muthanna ba hona ba khuraki ina lai chaba yekna bagi agent amane mahana chathariba anti revolutionary gi thabak singa si khudakta leptuna numit tare ni gi manungta party da paw phorokadabane natrabadi pripaki People's Court ang wire chathaduna akan ba thabak lokhalagane imung manung amasung mari mata singna so ex-Minister bu wakhal tahanduna party gi mayak ta leiba thabak sing asi khudakta lephanna ba wari sabiyo haina pripak na ningsingle nakalamarom da haukiba jun kun ga taruk sago se numit ke ahing pung anirom chatpada bamo lekai Brahmapur aribam lekai da leba Purailat Pam Babananda Sharma Chief Executive Officer District Program Coordinator Thawal District Haujikna Kaksingi oina posting tariba mioi asigi yumda bom pokai hankibado pripaki finance team na sathakibane hariba mioi asina mahaki khuchabi staff kharaga manaraga haukiba kumsing 2025 ki August ki tang kun ga mapanda court ki order amana gram panchayat ki administrative committee gi jila parishad amasung chairperson ka khraba matungda MGNRAGA 2025-26 financial year gi waste work amasung material work punamaki senpham sing haina thoke Loinana District Program Coordinator PS Babananda Sharma Sanjanbam Sima Devi Video Wangjing Tenthasi D Block KS Rakesh Singh Junior Video Wangjing Tenthasi D Block Kiromni Video Lilong Block Amadi Surmani Devi Video Thawal Block Haidba Miyon Manga Asina Lebak Miyambu Utchaiduna Committee Semlaga Committee Amadagi Lupala Ahum Khongat Kibatanatana Administrative Sanction Amasung Technical Sanction Pibagi Lupala Amadagi Ahum Pawaloke Haidba Miyon Manga Sile Lebak Mayamgi Ichupa Matong Masakang the Basagagi Maital Asiba Singne, Maramaduna Babananda Galona Senja Tunza Tobas, January Ba, Matak Tamaming Piri Basing Asisu Baban and the Gitodo Adugum the Totra, the Numit Manganiki Manung the party, the Paul Porok number 6 and Wapa Masitamle Haide. CSO Signal Loisin Gadabani Hina PWG MC na Pongdora Kray, Jun Taratareta Tokiba Todo Amagamari Lenana Jun Kunda.
wakalakpadagi lopna yengsinbada sagai aniki marakta leinaba nungainadaba singidama khudam changdam leitaba thaudo aduna maram oiduna khudong chaba lauraga hena chawthoknaba sinba oibana sagatlakle kangbuda thaudo ase yawlop amana yawsenbada yarodaba oibana maitai pangal singidamak laidiba CSO singa tanaduna nungainadaba sing loisinaba khanghankrabane adubu madugi matungda nakal namagi oiba moongda makha chatharakpa laibak thibani pusam azaudin ge thaudok maitai pangal gi laidiba CSO singna loisingadabani haina Secretary Central Media Coordinator PWG MC na thatrokpo cherol amana haire Leimakong School ki mahiroi khara class yahon khidabasi Facebook na taraina laude haina phongdorakre haukiba numin nini humni asida Kendra Vidyaloy number 3 Imphal Leimakong School ki mahiroi khara class yahon khidabasi Facebook na taraina laude haina lup asina thadorokpa serol amana haire serol asina makata na haire bana samjaraba karisu khangjadriba mahiroi singki mahimasing tambada ayarapan pi ba haibasi paliblenga asigi lusingba si mapi mapa oiba singi yamna ikainingai ni haukiba numit kharane sida KB Leimakongda tamliba mahiroi khara haibadi maitai amasung naga yellow phuruki mahiroi singbu class yahondaba amasung yamna tangdu leitadaba mungnabagi masa ama yamna nauriba angangsing asida aki akhangna hanba yaba thawong kya ama chathariba se yamna leba macha tadaba thawong ne School adugi manak nakna Indian Army ki camp leina mahiroi singbu protection piba ngamdaba sisu yamna ikainingai ne Manipur gi law and order control taunaba leiriba makoina issue masa asi phawbu matam chana control tauba ngamdrabadi karamna tangdu leitaba Manipur ama oigadoribano haukiba chahi khara asida COVID-19 gi saitheng amasung kangluki irang asina mahiroi singi punsida kayamuk yamna ama ata thohale habase aikhoi mi pungkhudimana khangnaraba ngaktane Indian Constitution na piriba fundamental right ama oiriba right to education asi lamdam asida kongaunari hairaduna tungi yumbi oigadoriba mahiro singbu aki akhangna hanba yaba thabak thawong sing makha tawdana bakhang hale haide asiba ama leiram lei ngasayu anganbada Thobal Police Station ki manung chanba khekman maning lekai gi labukta asiba mioi ama leiram lei police ki pawna haribana siram liba mioi adu sapam swami sahi kungamanga apokpa khomai kawi laisang them kelima khongdagi ni mioi asi drug chaba ga mari lena na siba oiramgani haina singnare oinana thaudo sigi matangda police na case ama lokatuna investigation sathaba haure haire Pusam Ziol Haq Party na akan bathabak lokholagani haina MC Unification na phongdorakre mayang Imphal Bengundagi Pusam Ziol Haq apokpa MD Jalauddin drug lalonba amasung nupi macha singbu human trafficking tawbagi damak party na akan bathabak lokholagani Quran amasung Sire ki mayokta leiba haram tawba singi mathakta akan bathabak sathaba hauragani haina KCP PWG MC Unification gi PRO singkhaingan bana thadorokpa cherol amana haide cheros na makhata na haide bana lining asigi leiriba Maulubi Maulana singna chathariba senglaba Islam lining bu mangthokpa amasung ikaiba piba si yamna laibak thibane laiba kesuk luraba tanpham asida yek nabada chana thangnaba supply tawbada natana yeknabagi informer oiba amasung drug smuggler asi party na kawadagi oirabasu zerak pigane hairiba mioi asi drug lalonbada natana Kuki nupi kharaga pullaga gang khutpu ama semduna India gi tongan ba mafam singda asoba nupi lalonbagi thabak sathai haiba lupna khanglei Pusam Ziol Haq hairiba mioi asi Islam gi phijo sechelaga pangal miyambu apangbo sibasi yafam thokte mioi asi na mamang thage aroiba sarukta Kuki nupi amabu hijab haphanduna Surchanpur dagi purakhiba drug party amadi miyamda sinagadabane Islam lining sachariba pangal ningo singi kai khumnaba oiriba natab asibu aranamo ongda puthok pusingi thabakta siznarakpa si lukke maikaidagi taraina laude maramaduna hairiba pangal khunai amadi kanglepa miyamgi yeknaba miphata si pung humudra ni thoigi manungda mahake imong Manipur thadoktuna chatkinaba aroiba warning tawri haire Thangjingi senglaba khubam ngak senabagi matangda governor na pirakhiba thajaba seng thabakta onthokadabane haina committee na phongdorakre ngasayu pung 9 makhai taba matamda moirang lamkhai gi santi mandapta ancient moirang art and culture protection and development committee na sinduna CSO seng yelho inat lining kannaba leiba lupsing amasung ima lupsinga punna khusamnaduna apunba mifama mapang thokre loinana tongan ba warep kya su laukhre haidi zeros na makhata na hairibana ibudau thangjing khubamda
yellow khurumba yahallo chingda laiba maitai laifamsing security force na ngak sel hallo haibana singba wafam kya yawba memorandum ama sahi asigi March 16 da pisin khiba adugi matung tarakpada CM gi pautak matungina moirang gi MLA ka committee asi yawna moirang thangjing phamnai ba chairap loisang moirang thangjing seba mandal imalup sing amasung CSO singa punna phaminaduna wafam kya thamke madugi matung tarakpada haukiba me kungani thoida CM da aroiba reminder amuk pisin ke aduba ngasi phawba thabak da onthokpa laitre mamang sahi 2025 ki April 2 da Manipur gi governor na thangjing gi senglaba khubam asi survey amasung securing tawbagi thabak video conference ka loina na pangthokpa protected area gi lam hector mari demarcation tawba superintendent appoint tawba mafam ase sajiliba pamda structure sing lokthokpa khubam asibu ngak sena ba CRPF ki platoon ama deploy tawba PMGSY gi makhada khubam asi yauna lambi semba amasung site asi sengdokpa yauna sajibu thada thangjing amasung kobru laifam lenda lai khuramba chatpasing asoingam thohaloi habagi barbel assurance kya pikhiba du thabakta onthoktabagi matangda tongan ba warep kya su lauke warep singa du dilenga amasung governor na pikhiba thajaba sing July 10 phawagi manungda thabakta pangthoktrabadi July 13 dagi committee sina lebak miyamga khusamnaraga pandam singa si phangnaba akanba khongjang kya sangsin Hauragane, Torbung Company Victim Committee na mathau taduna lokhalakpa khongjang singda committee masung masiga seminary balup singla sagot pahaina suryana ke haide Manipur ki district tara taruki assembly constituency hompuga mari lenaba special intensive revision of draft electoral roll phong khre election commission of India ECI gi mijeng makhada sahi asigi me kunthra dagi hauraga June kungani pan phawba chathakiba Manipur special intensive revision SIR of electoral roll 2026 ki draft electoral roll asi phong khre ngasi chief electoral officer CEO Manipur Arun Kumar Singh na phong khre Manipur ki district tara taruktasu district electoral officer ke mijeng makhada nauna pangthokiba SIR satharaba draft electoral roll phongna khre apunba elector lakun lising mawdrang doga subna humdraga taruki manungda elector lak taramapal lising kunthra mari chahum mawdrama panna enumeration form pikhalake EF pikhalapagi sang chada 92.42 oike SIR asida elector singdagi ER lokhotpa ngamkhidabagi masing la amaga lising yankhaini panchatru humdra taret oike chada 7.58 oike SIR asida map tobu ngamkhidaba sing masing lising mawdra mathoga chamaga humdra nipan oike masina chada 4.36 oike haide SIR gi draft electoral roll phongbugi thoramatuga mari lenana lamphel da leba CEO office da pawmi singa unaba amada CEO Arun Kumar Singh hai sahi asigi June kungani-pan phawba chathakiba special intensive revision adada apunba elector singi manungda sada 92.42 na enumeration form submit tawrakiba adumak yamna chauna mai pakwa amane SIR asida apunba district tara taruki apunba polling station lisinganinga samapan yangkai tarukta ERO hompu HRO marfu mari BLO supervisor sahumga tara amadi BLO lising aniga samapan yangkai taruk sizinake draft electoral roll asi assembly constituency hompugi electoral registration officer singna publish tawkhre draft roll asi da yaudaba both wise average shifted that duplicate elector sing ERO CEO office ki notice board singda amadi CEO ki website singda display tawduna miyam ki oina thamlai mahana high draft roll singamari lenana claim amadi objection tawningba singna ngasidagi lakleba August mari phawbugi manungda tawba yagane claim amadi objection sing asi July 5 dagi September ani phawbugi manungda dispose tawraba matungda aroiba electoral September tarukta phongkani elector amata proper hearing amadi speaking order pidana delete tawroi haina CEO na thamlakle Maharashtra da school dagi meter songana konba mafamda sting energy drink yonba thingkhre school sing dagi meter songana konba mafamda sting energy drink amasung atai haksang songnai oiba polam sing yonba thingle haina Maharashtra lenga na laukthokre angang singna thakpada haksang songnai oiba masal kya yawbadagi tangai fadana polam sing asi yonbada athingba thamna ba thorang lokhalapane Maharashtra ki Food and Drug Administration Minister Narahari Zirwal na hai energy drink na school ge angang sing da pidi ba saitheng asi yenglaga tangai fadana polam sing asi yonba thingna ba warep lorokpane hiramasiga mari
ꯍꯦꯟꯅ ꯐꯨꯗ ꯑꯦꯟ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯡꯗꯁꯨ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯧꯔꯤ꯫ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛꯇ ꯀꯦꯐꯤꯟ ꯑꯃꯁꯨꯡ ꯆꯤꯅꯤꯒꯤ ꯆꯥꯡ ꯀꯥ ꯍꯦꯟꯅ ꯌꯥꯎꯏ꯫ ꯑꯉꯥꯡ ꯑꯌꯥꯝꯕꯅ ꯄꯥꯝꯅ ꯊꯛꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯛꯁꯤꯡ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯌꯣꯟꯕ ꯊꯤꯡꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯆꯥꯗ 62 ꯂꯣꯏꯁꯤꯜꯂꯦ꯫ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯐꯥꯎꯕ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯥꯗ 62 ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯒ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒ ꯔꯦꯜ ꯂꯝꯕꯤ ꯁꯝꯅꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯤꯔꯤꯕꯥꯝ ꯃꯅꯥꯛꯀꯤ ꯈꯣꯡꯁꯥꯡ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯀꯃꯤꯁꯟ ꯇꯧꯕ ꯉꯝꯈ꯭ꯔꯕꯁꯨ ꯃꯄꯨꯡ ꯐꯥꯅ ꯔꯦꯜ ꯆꯦꯟꯕ ꯍꯧꯗ꯭ꯔꯤ꯫ ꯆꯤꯡꯒꯤ ꯂꯝ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯇꯔꯅꯦꯜ ꯍꯨꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯕꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯝꯐꯥꯜ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯔꯦꯜ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯕꯗꯤ Manipurda sel isang changdana atopa statesingdagi pochai pusilakpagi khudongchaba phanglagani. State asigi miyamna atopa statesingda sathokasin tawbadasu hena khudongchaba helagani hairi. Hiramasigi matangda North East Frontier Railway gi Deputy Chief Engineer Muhammad Samuel na hai Jiribamdagi Imphal Phawbagi rail lambigi asangba asi punna kilometer jamaga tarani masigi manungda kilometer 59 gi sarukti bangjongna loisin khrabane. Hojuk phawbagi oina sada 132 gi sangda rail lambi sembagi thabak khumang chawsinbaga loinana chahi asigi manungda awangkhul phawba rail lambi semba loisilagani habagi thajaba lei. Mathang chahidana None phawba rail lambi sembaga loinana kumja 2028 tadi Imphal yawba rail lambi sembagi thabak mapung phana loisilagani habagi thajaba lei. Imphal Railway Station Sengat Sagatpagi Thabak Khumang Chawsinba ngamle kumja 2028 mapung phana thabak tawba hauragani haukiba chahi anigi manungda singthaniga eba maongda rail lambi sembagi thabak paikhatkibaga loinana None district ta khwaidagi wangba railway bridge saba mapung phana loisinba ngamki haire. Ayamba matamda phamjinduna leirabadi cancer naraga sibagi risk wangi haire. Ayamba matamda phamjinduna leiba amasung haksang leng otpagi sang watpana tongan balaina kya ohelakpaga loinana cancer na maram oiladuna siba yabagi risk hengalai haiba study amadagi khangba ngamlei. PLOS medicine da phongba study gi report na hai matam sangna phamjinduna leibagi mahutta ngahaktang oirabasu hangat hanta khongkap khara sathokasin tawrabadi cancer na maram oiraga siba yabagi risk sada nipandagi kunganithoi phawba hantarai. United States ki Department of Health and Human Services ki report matungina haksang leng otpagi sang watlabadi type 2 diabetes amasung thamogi laina yauna tongan ba punsi mahinga mari lena ba laina kya marum ohelakpa yai. Masigi sumathakta kangnaba cancer makhal khara nahanbaga loinana manung matam chadana siba yabagi risk wangi. Numitchupa phamjinduna leibagi mahutta ngahaktang oirabasu khongna hangar handa chatpa natraga makhal amagi sanabada saruk yarabadi haksangda chauna kanaba phangi. United Kingdom gi Biobank ta leiba mioi 1938 ki data kupna yengduna nainarami mioi singa du kanglop ani thona khaidoklaga minute 30 rom phamjinduna leiba kanglop amaga ngahaktang hawgatuna khongkap khara sathokasin tawba kanglop amaga khaidoklame. Researcher singna sahi kunchumna mioi singa du maong mataw kupna nainaduna yengbada matam sangna phamjinduna leiba amasung haksang leng otpagi sang watpa mioi sing cancer narakpa yabagi risk hengala ihaiba mayek sengna khangba ngamke.